My dear students, welcome to my channel. Angang sa sargi mamangi class ta nipan suba para na kuang hariba para je tak pulokre page number kunga taru. Amuka hage ko angang sa sargi mamangi class ta nipan suba para na kuang page number kunga taru se tak pulokre ngasi amutanga parake aduduga magi nainaba question answer taksi ko ngangja monataro nakong hayang pariksha oral test hangakani ko ngangja aduduna simpha phado oral test ju hangakani loina na fill in the blank ahang ba mention bada wahi ama ani haraga marakta hangiba mayakto adu mention gadawba adu daita ju hangakani ko loina na do makukta ju haigre khoige kaino da ju option pi bada ju hangakani ahang mention bada ju loina na very short answer type ta sudum hangakani aduna munmuna dum taro ko na kong na nakong aigi nakong yeta ama woida ama na nakong aigi nakong imana kauba su tai ipana kauba su tai chiachena kauba su tai tai loina tai aigi nakong na tai na nakong aigi nakong yet na haije yeta ama ko woina ama haije woida ama na hagata ko angangja ganta bra almatu duna amuka parage aduga poisala charne naraje ko na ko aigi na ko yeta ama woida ama na ko aigi na ko imana ko basutai ipana kauba su tai chesiana kauba su tai loina tai aigi nakong na tai na nakong aigi nakong yeta ama woida ama jantare kong ja aduna di hauji nainaba da yangaje nainaba page number kun gatariat nainaba question number 1 da tamkhiba saireng adu maming karino haiba hayang pakhumda khunggadoije tamkhiba saireng asi nakwong kawi haina khunggadaba amuka haige ko hayang tamkhiba saireng adu maming karino haidana na hayang pariksha da hangakpa matamda khunggadoriba pakhumje tamkhiba saireng asi nakwong kawi haina khunggadaba gyantare ko ngangja aduduna asambidana tamkhiba saireng adu maming karino na hangeba ko adaida nakwong kawi na haina khaktang khumaga ju yai ko gyantabra sangna khungge haragana tamkhiba saireng adu maming nakwong kawi haina khumaga ju yare munmuna taw ko tamkhiba saireng adu maming nakwong kawi haina khumaga ju yare aduga nakwong kawi haina khaktang khumaga ju yare natragana amuksu tamkhiba saireng asi nakwong kawi haina khumaga ju yare ko noina khumningba mawong do adaita do magi khonthok sibu chanaragadi gyantabra adung khumo ka sukai de ko mathang question number 2 da nakwong kaya pan bage kadum da pan bage question ani ko hangije question number 2 da nakwong kaya pan bage kadom da pan bage haiba gyantare ko masigi pakhum moina nakwong ani pali khunggadoba amuka hage ko nakwong ani pali haina khunggadoba gyantare ko aduga paragraph tumada iraroi atopa paragraph amada change tawraga woida ama yeta ama pali haina khunggadaba
ꯒꯟꯗꯥꯏꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯌꯦꯠꯇ ꯑꯃ ꯋꯣꯏꯗ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯔꯒꯁꯨ ꯌꯥꯏꯀꯣ ꯋꯣꯏꯅ ꯍꯥꯟꯒꯦꯔꯥ ꯌꯦꯠꯅ ꯍꯥꯟꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ ꯅꯥꯀꯣꯡ ꯀꯌꯥ ꯄꯥꯟꯕꯒꯦꯅ ꯍꯥꯏꯕꯁꯤꯗꯩꯗꯅ ꯅꯥꯀꯣꯡ ꯑꯅꯤ ꯄꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯗꯨꯒ ꯀꯗꯣꯝꯗ ꯄꯥꯟꯕꯒꯦ ꯍꯥꯏꯕꯁꯤꯅ ꯌꯦꯠꯇ ꯑꯃ ꯋꯣꯏꯗ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯃꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯋꯣꯏꯗ ꯑꯃ ꯌꯦꯠꯇ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯃꯒꯁꯨ ꯌꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯅꯥꯀꯣꯡ ꯀꯌꯥ ꯄꯥꯟꯕꯒꯦ ꯍꯥꯏꯔꯒꯅ ꯅꯥꯀꯣꯡ ꯑꯅꯤ ꯄꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯃꯅꯤ ꯀꯗꯣꯝꯗ ꯄꯥꯟꯕꯒꯦ ꯍꯥꯏꯔꯒꯅ ꯋꯣꯏꯗ ꯑꯃ ꯌꯦꯠꯇ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯅꯠꯇ꯭ꯔꯒꯅ ꯌꯦꯠꯇ ꯑꯃ ꯋꯣꯏꯗ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯑꯍꯥꯟꯕ ꯅꯥꯀꯣꯡ ꯀꯌꯥ ꯄꯥꯟꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯥꯀꯣꯡ ꯑꯅꯤ ꯄꯥꯜꯂꯤ ꯍꯥꯏꯅ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯈꯨꯝꯃꯅꯤ ꯑꯗꯨꯒ ꯀꯗꯣꯝꯗ ꯄꯥꯟꯕꯒꯦ ꯍꯥꯏꯕꯁꯤꯅ ꯌꯦꯠꯇ ꯑꯃ ꯋꯣꯏꯗ ꯑꯃ ꯈꯨꯝꯃꯤ ꯋꯣꯏꯗ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯅꯅꯦ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯇꯣꯞꯄ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯆꯦꯟꯖ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯧꯔꯒ ꯏꯒꯗꯧꯕ ꯃꯊꯪꯗ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3ꯗ ꯅꯥꯀꯣꯡꯅ ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗ ꯅꯥꯀꯣꯡꯅ ꯇꯥꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯑꯃꯨꯛꯀ ꯈꯨꯝꯒꯦꯀꯣ ꯅꯥꯀꯣꯡꯅ ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯅꯥꯀꯣꯡꯅ ꯇꯥꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯤꯡ ꯅꯥꯀꯣꯡꯅ ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯦ ꯄꯥꯎꯈꯨꯝꯗ ꯅꯥꯀꯣꯡꯅ ꯇꯥꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 4ꯗ ꯁꯩꯔꯦꯡꯒꯤ ꯑꯔꯣꯏꯕ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯄꯔꯦꯡꯁꯤꯡ ꯇꯥꯛꯑꯣꯌꯦ ꯀꯩꯗꯥꯏꯀꯣ ꯍꯧꯖꯤꯛ ꯅꯥꯀꯣꯡ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯃ ꯁꯥꯔꯅ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇꯁꯨ ꯇꯥꯈ꯭ꯔꯦ ꯄꯥꯈ꯭ꯔꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯇꯩꯗꯁꯨ ꯇꯥꯈ꯭ꯔꯦ ꯄꯥꯈ꯭ꯔꯦ ꯅꯥꯀꯣꯡ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯦ ꯁꯩꯔꯦꯡꯒꯤ ꯑꯔꯣꯏꯕ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯄꯔꯦꯡꯁꯤꯡꯗꯨ ꯇꯥꯛꯎ ꯍꯥꯏꯕ ꯀꯩꯗꯥꯏꯀꯣ ꯄꯥꯎꯈꯨꯝꯗ ꯁꯩꯔꯦꯡꯒꯤ ꯑꯔꯣꯏꯕ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯄꯔꯦꯡꯁꯤꯡꯗꯨꯗꯤ ꯍꯥꯏꯔꯒ ꯑꯔꯣꯏꯕꯒꯤ ꯄꯔꯦꯡ ꯑꯅꯤꯁꯦ ꯈꯨꯝꯒꯗꯕ ꯅꯥꯀꯣꯡ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯦꯠꯇ ꯑꯃ ꯋꯣꯏꯗ ꯑꯃ ꯁꯤ ꯃꯀꯣꯛꯇ ꯌꯥꯎꯈ꯭ꯔꯦꯀꯣ ꯅꯥꯀꯣꯡ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯦꯠꯇ ꯑꯃ ꯋꯣꯏꯗ ꯑꯃ ꯁꯤ ꯈꯨꯝꯒꯗꯣꯏꯕ ꯀꯩꯗꯧꯔꯦꯀꯣ ꯅꯥꯀꯣꯡ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯦꯠꯇ ꯑꯃ ꯋꯣꯏꯗ ꯑꯃ ꯀꯩꯗꯧꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯩꯔꯦꯡꯒꯤ ꯑꯔꯣꯏꯕ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯄꯔꯦꯡꯁꯤꯡ ꯇꯥꯛꯎ ꯍꯥꯏꯕꯁꯦ ꯀꯩꯗꯧꯕ ꯄꯥꯎꯈꯨꯝꯗ ꯁꯩꯔꯦꯡꯒꯤ ꯑꯔꯣꯏꯕ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯄꯔꯦꯡꯁꯤꯡꯗꯨꯗꯤ ꯍꯥꯏꯔꯒ ꯑꯔꯣꯏꯕꯒꯤ ꯄꯔꯦꯡ ꯑꯅꯤꯁꯦ ꯅꯥꯀꯣꯡ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯦꯠꯇ ꯑꯃꯋꯣꯏꯗ ꯑꯃ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 5ꯗ ꯁꯩꯔꯦꯡ ꯑꯁꯤ ꯄꯨꯟꯅ ꯑꯃꯁꯨꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯈꯨꯠ ꯅꯁꯥ ꯍꯥꯏ ꯍꯨꯝꯗꯨꯅ ꯊꯤꯌꯨ ꯍꯥꯏꯕ ꯁꯤꯗꯤ ꯉꯁꯥꯏ ꯁꯥꯔꯅ ꯍꯥꯏꯈꯤꯕꯗꯨꯅꯤꯀꯣ ꯑꯣꯔꯦꯜ ꯇꯦꯁꯇ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯣꯏꯅ ꯆꯤꯟꯐꯥꯗ ꯊꯤꯔꯛꯀꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯆꯤꯟꯐꯥ ꯐꯥꯗꯣꯛꯀꯣ ꯑꯉꯥꯡꯁꯤꯡ ꯁꯩꯔꯦꯡ ꯑꯁꯤ ꯄꯨꯟꯅ ꯑꯃꯁꯨꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯈꯨꯠ ꯅꯁꯥ ꯍꯥꯏ ꯍꯨꯝꯗꯨꯅ ꯊꯤꯌꯨ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯩꯔꯦꯡꯁꯦ ꯆꯤꯟꯐꯥ ꯐꯥꯗꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯣꯔꯦꯜ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯥꯔ ꯑꯣꯏꯅ ꯀꯧꯁꯜꯂꯅꯤ ꯀꯧꯁꯜꯂꯒ ꯅꯥꯀꯣꯡ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯗꯣ ꯍꯥꯏꯔꯛꯑꯣ ꯆꯤꯟꯐꯥ ꯊꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯀꯅꯦꯕꯀோ ꯑꯗꯩꯗ ꯅꯣꯏꯅ ꯊꯤꯔꯅꯤ ꯑꯗꯩꯗ ꯅꯣꯏꯅ ꯊꯤꯔꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔ ꯑꯣꯏꯅ ꯃꯥꯔꯛ ꯄꯤꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡ ꯐꯤꯜ ꯏꯟ ꯗ ꯕ꯭ꯂꯦꯡꯛꯇ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯨꯟꯅ ꯌꯦꯡꯉꯁꯤꯀꯣ ꯅꯥꯀꯣꯡ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯦꯠꯇ ꯗ꯭ꯌꯥꯁ ꯋꯣꯏꯗ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯃꯦꯜꯂꯅꯤ ꯑꯃ ꯃꯦꯟꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯩꯔꯦꯡꯁꯦ ꯃꯨꯟꯅ ꯄꯥꯎ ꯆꯤꯟꯐꯥ ꯐꯥꯗꯣꯛꯑꯣꯀꯣ ꯅꯥꯀꯣꯡ ꯑꯩꯒꯤ ꯅꯥꯀꯣꯡ ꯏꯃꯥꯅ ꯗ꯭ꯌꯥꯁ ꯇꯥꯏꯅ ꯈꯨꯝꯃꯒꯗꯤ ꯀꯧꯕꯁꯨ ꯀꯣ ꯑꯗꯒꯤ ꯏꯄꯥꯅ ꯀꯧꯕꯁꯨ ꯗ꯭ꯌꯥꯁꯅ ꯍꯪꯉꯦ ꯈꯜꯂꯁꯤ ꯇꯥꯏ ꯃꯦꯟꯒꯗꯧꯕ ꯏꯄꯥꯅ ꯀꯧꯕꯁꯨ ꯗ꯭ꯌꯥꯁ ꯑꯣꯏꯔꯒꯅ ꯇꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯗ꯭ꯌꯥꯁꯅ ꯀꯧꯕꯁꯨ ꯇꯥꯏ ꯍꯥꯏꯔꯒꯅ ꯆꯦꯆꯦꯅ ꯀꯧꯕꯁꯨ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯇꯥꯏ ꯗ꯭ꯌꯥꯁ ꯂꯣꯏꯅ ꯇꯥꯏ ꯈꯨꯝꯒꯗꯧꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯗ꯭ꯌꯥꯁꯅ ꯇꯥꯏ ꯇꯥꯕꯁꯦ ꯅꯥꯀꯣꯡꯅ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯇꯥꯏ ꯅꯥꯀꯣꯡ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯦꯠꯅ ꯑꯃꯋꯣꯏꯅ ꯑꯃ ꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯌꯦꯠꯅꯁꯦ ꯌꯦꯠꯇ ꯑꯃꯋꯣꯏꯗ ꯑꯃꯅ ꯍꯥꯏꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ
ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯣ ꯁꯥꯔꯅ ꯇꯥꯛꯏꯕ ꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯌꯦꯡꯒꯤ ꯒꯨꯒꯜ ꯃꯤꯠꯇ ꯑꯗꯨꯝ ꯍꯪꯉꯛꯎꯀꯣ ꯑꯗꯨꯅ ꯃꯈꯥ ꯂꯧꯊꯔꯁꯤꯀꯣ ꯑꯉꯥꯡꯖꯥ ꯍꯧꯖꯤꯛ ꯄꯦꯖ ꯅꯝꯕꯔ 27 ꯀꯣ ꯄꯦꯖ ꯅꯝꯕꯔ 18 ꯂꯣꯏꯔꯦ ꯃꯊꯪꯗ ꯃꯥꯄꯜ ꯁꯨꯕ ꯄꯔꯥꯗ ꯌꯦꯡꯉꯣ ꯃꯥꯄꯜ ꯁꯨꯕ ꯄꯔꯥꯗ ꯑꯇꯤꯌꯥ ꯌꯦꯅꯞꯁꯦ ꯑꯩꯈꯣꯏꯅ ꯌꯦ ꯍꯥꯏꯅ ꯄꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯇꯤꯌꯥ ꯆꯩꯅꯞꯅ ꯑꯩ ꯍꯥꯏꯅ ꯄꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯉꯧ ꯂꯩꯔꯦ ꯙꯧ ꯂꯩꯔꯦ ꯀꯣ ꯋꯥꯏ ꯑꯄꯨꯟ ꯀ꯭ꯋꯥ ꯈꯧ ꯋꯥꯏ ꯑꯄꯨꯟ ꯈ꯭ꯋꯥ ꯒꯣ ꯋꯥꯏ ꯑꯄꯨꯟ ꯒ꯭ꯋꯥ ꯄꯥ ꯋꯥꯏ ꯑꯄꯨꯟ ꯄ꯭ꯋꯥ ꯀꯣ ꯌꯥꯡ ꯑꯄꯨꯟ ꯀ꯭ꯌꯥ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯑꯇꯤꯌꯥ ꯆꯩꯅꯞ ꯑꯩ ꯇꯤꯜ ꯂꯥꯏ ꯂꯣꯟꯁꯨꯝ ꯇꯜ ꯍꯨꯛ ꯁꯧꯅꯞ ꯍꯧ ꯔꯤ ꯔꯥꯏ ꯏꯅꯞ ꯔꯤ ꯍꯧꯔꯤ ꯌꯦ ꯑꯇꯤꯌꯥ ꯌꯦꯅꯞ ꯌꯦ ꯍꯧꯔꯤꯌꯦ ꯑꯩ ꯇꯜ ꯍꯧꯔꯤꯌꯦ ꯅꯠꯇ꯭ꯔꯥ ꯁꯤꯗꯩꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯝꯃꯒ ꯅꯠꯇ꯭ꯔꯥ ꯏꯁꯇꯣꯞꯇ ꯊꯥꯒꯠꯂꯒ ꯇꯜ ꯍꯧꯔꯤꯁꯤꯅꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯩ ꯇꯜ ꯍꯧꯔꯤꯌꯦ ꯇꯤꯜ ꯂꯥꯏ ꯂꯣꯟꯁꯨꯝ ꯇꯜ ꯒꯣ ꯎꯅꯞ ꯃꯤꯠ ꯂꯣꯟꯁꯨꯝ ꯒꯨꯝ ꯕ ꯀꯣ ꯒꯨꯝꯕ ꯇꯤꯜ ꯂꯥꯏ ꯂꯣꯟꯁꯨꯝ ꯇꯜ ꯒꯣ ꯎꯅꯞ ꯃꯤꯠ ꯂꯣꯟꯁꯨꯝ ꯒꯨꯝ ꯕ ꯇꯜꯒꯨꯝꯕ ꯍꯨꯛ ꯁꯧꯅꯞ ꯍꯧ ꯕ ꯍꯧꯕ ꯗꯤ ꯗꯤꯜ ꯏꯅꯞ ꯗꯤ ꯍꯧꯕꯗꯤ ꯘꯤꯅ ꯘꯧ ꯏꯅꯞ ꯘꯤ ꯀꯣ ꯅꯥ ꯘꯤꯅ ꯐꯝ ꯆꯩꯅꯞ ꯐꯩ ꯌꯦ ꯑꯇꯤꯌꯥ ꯌꯦꯅꯞ ꯌꯦ ꯇꯜꯒꯨꯝꯕ ꯍꯧꯕꯗꯤ ꯘꯤꯅ ꯐꯩꯌꯦ ꯑꯇꯤꯌꯥ ꯌꯦꯅꯞ ꯑꯦ ꯀꯣ ꯑꯇꯤꯌꯥ ꯆꯩꯅꯞ ꯑꯩ ꯀꯣ ꯘꯧ ꯀꯣ ꯋꯥꯏ ꯑꯄꯨꯟ ꯀ꯭ꯋꯥ ꯈꯧ ꯋꯥꯏ ꯑꯄꯨꯟ ꯈ꯭ꯋꯥ ꯒꯣ ꯋꯥꯏ ꯑꯄꯨꯟ ꯒ꯭ꯋꯥ ꯄꯥ ꯋꯥꯏ ꯑꯄꯨꯟ ꯄ꯭ꯋꯥ ꯀꯣꯛ ꯌꯥꯡ ꯑꯄꯨꯟ ꯀ꯭ꯌꯥ ꯃꯌꯦꯛ ꯃꯤꯠ ꯃꯌꯦꯛ ꯌꯥꯡ ꯌꯦꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯌꯦꯛ ꯃꯌꯦꯛ ꯑꯇꯩ ꯑꯇꯤꯌꯥ ꯆꯩꯅꯞ ꯑꯇꯩ ꯇꯤꯜ ꯆꯩꯅꯞ ꯇꯩ ꯑꯇꯩ ꯗꯤꯜꯗ ꯑꯇꯩꯗ ꯋꯥꯏ ꯀꯣ ꯑꯃꯁꯨꯡ ꯑꯇꯤꯌꯥ ꯃꯤꯠ ꯃ ꯑꯃꯁꯨꯡ ꯁꯝ ꯎꯅ ꯉꯧ ꯂꯣꯟꯁꯨꯝ ꯁꯨꯡ ꯑꯃꯁꯨꯡ ꯌꯥꯡ ꯀꯣ ꯌꯥꯡ ꯇꯤꯜ ꯄꯥ ꯂꯣꯟꯁꯨꯝ ꯇꯞꯄ ꯃꯌꯦꯛ ꯑꯇꯩꯗ ꯋꯥꯏ ꯑꯃꯁꯨꯡ ꯌꯥꯡ ꯇꯞꯄ ꯀꯣꯛ ꯇꯤꯟꯖꯟꯕ ꯌꯥꯡ ꯀꯣꯛꯁꯤꯗꯩꯗ ꯌꯥꯡꯁꯦ ꯇꯞꯄ ꯀꯥꯟꯗ ꯀꯩ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯀꯣꯛ ꯌꯥꯡ ꯑꯄꯨꯟ ꯀ꯭ꯌꯥ ꯑꯅ ꯂꯥꯛꯑꯦꯕ ꯃꯊꯪꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯋꯥꯏ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯇꯤꯟꯁꯤꯟꯕ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯀꯣꯛ ꯋꯥꯏ ꯑꯄꯨꯟ ꯀ꯭ꯋꯥ ꯍꯥꯏꯗꯅ ꯂꯥꯛꯑꯦꯕ ꯒꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯋꯥꯏ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯇꯤꯟꯁꯤꯟꯕ ꯍꯥꯞꯆꯤꯟꯕ ꯃꯇꯝꯁꯤꯗꯩꯗ ꯒꯣꯛ ꯋꯥꯏ ꯑꯄꯨꯟ ꯀꯣ ꯒ꯭ꯋꯥ ꯍꯥꯏꯗꯅ ꯂꯥꯛꯑꯦꯕ ꯃꯊꯪꯗ ꯈꯧ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯗ ꯋꯥꯏ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯇꯤꯟꯁꯤꯟꯕ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯈꯧ ꯋꯥꯏ ꯀꯣ ꯈ꯭ꯋꯥꯅ ꯂꯥꯛꯀꯅꯦꯕ ꯄꯥ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯋꯥꯏ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯇꯤꯟꯁꯤꯟꯕ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯄꯥ ꯋꯥꯏ ꯑꯄꯨꯟ ꯄ꯭ꯋꯥ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯋꯥꯉꯥꯡꯖꯥ ꯃꯊꯪꯗ ꯌꯦꯡꯉꯣ ꯃꯊꯪ ꯅꯩꯅꯕ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯣ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤ ꯄꯥꯔꯛꯎ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦꯀꯣ ꯂꯥꯏꯁꯤꯡ ꯍꯥꯏꯒꯗꯧꯅꯤꯀꯣ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤ ꯄꯥꯔꯛꯎ ꯍꯥꯏꯒꯗꯧꯕ ꯀꯣ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤ ꯄꯥꯔꯛꯎ ꯍꯥꯏꯒꯗꯧꯕ ꯃꯨꯟꯕꯅ ꯌꯥꯎꯀꯣ ꯑꯉꯥꯡꯖꯥ ꯍꯌꯦꯡ ꯄꯩꯈꯥꯗꯗꯤ ꯅꯍꯥꯟ ꯁꯥꯔꯅ ꯑꯗꯨꯝ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯦ ꯑꯣꯡꯂꯤ
picture je ayakpa lai je khaktama piramgani aduga maming tholu haidana hangakkaneba natragana ahangba mention bada hangakpa yai natragana picture oina yaga piriba picture asi ko kokta kambi kwa go ana mele khalaje pire khalaje dun asumba khalu haragadi kambi ana melamga deba aduna potsiga bananjiga loina potsiga wahaijiga loina na ju khangdaba yadaba ko yi ba laijiga wahaijiga loina na ju khangdaba yadaba fill in the blank ta hangaga ju banan khangdaba yadaba gandai ko aduna ko milwan sung kam lere aduga bi ba ina bi kambi mathangda ko wai apun ata kwa lere ko khoina sana ba kwa je mastai da ko lo sum hapsala kanda kwa la ka deba kendai ko kwa ko sia tuni ko sia mathangda ko wai apun ata kwa lere ko masijo adaida ko ko siga dum sabane ko wai apun ata kwa lere mastai da ko lo sum hapsala kanda kwa la eba almata duna ko wai apun ata kwa la jare duga go wana go kwa go lere aduga ko lo sum hapsala kanda go kwa ara na kwa hapagi thumo patra basket to bane ko wai apun ata kwa go wana ko lo sum go kwa go mathangda go wai apun ata gwa la lai ata la gwa la go wai apun ata gwa la lai ata la gwa la mathangda question number 2 da yangaji mayak sing asi para u haiba ko makha da piriba mayak sing je kari mayak no haiba do manayanga para si ko atya yana e atya saina ai gau ko wai apun atap kwa khau wai apun atap kwa go wai apun gwa pa wai apun pwa kendai ko wangja mathang question number 3 da banan tawduna paw haiba ko wai apun atap kwa lere duga go wana ko langsung kwa go sinama ko ta jaw gre ko kwa go gyan tare ko kwa ha na bagi khogi thumo basket to bane ko mathangda go wai apun atau gwa lare aduga la lai ata la gwa la ko gwa la salere ko la koi changwam ha pai kano je patra je mathangda khau wai apun atap khwai lere khau wai apun atap khwa lere I hapsula kanda khwai dil da khwai da gi go inap gi khwai da gi atia sainap ai khau wanap I khoi ai khoi mathangda mit sauna mau lere ko mit sauna mau pa wai apun atap pwa ko mau ga pwa ga puzala kanda mau pwa di khangi ko na khoi ge sia lai na bra angang ja noi gi sia lai na ba taragati noi sia gi na gyan da bra noi sia na na khoi da na mau pwa thoi ko gyan da bra noi sia na khoi da mau pwa thoi ba gyan dai ko adu bani ko mau pwa na hai je gyan da ko ang ja aduna ngasi gidi to matang sai to loisalaji mathangi class ta mu makha sathaji khangdaba yauraga stom hango angangja aduna phajana di dom paro ko phajana paro khangdaba yauraga dom google meet ta ju dom hango ka shukaidre kentaba aduna pa bati phajana di paro kentai ko aduga loina hayang si dom fill in the blank da dom hango po yai ko dom aduna na san dom khangjagadani ko ko wai dias adagi ko wai apun ata dias wana ko long sunga hapsale khalaji ko da na go mention ga do ba
ꯀꯣ ꯑꯗꯨꯒꯤꯗꯨ ꯋꯥꯍꯩꯁꯤꯗꯪ ꯑꯗꯨꯝ ꯕꯅꯥꯟꯗꯪ ꯍꯩꯔꯣꯀꯣ ꯕꯅꯥꯟ ꯍꯩꯔꯒꯗꯤ ꯑꯗꯨꯝ ꯋꯥꯠꯂꯤꯕ ꯃꯌꯦꯛꯇꯣ ꯍꯌꯦꯡ ꯅꯣꯏꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯠꯂꯤꯕ ꯃꯌꯦꯛꯁꯤꯗꯤ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯐꯠ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦꯗꯅꯀꯣ ꯑꯗꯨꯅ ꯕꯅꯥꯟꯁꯤꯗꯪ ꯑꯗꯨꯝ ꯐꯖꯅ ꯍꯩꯗꯣꯛꯑꯕ ꯐꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯊꯦꯡꯛꯁ